Hello everyone. Ngasi akoi India leiba mipum khojimangna akoi India si lairaba country mane na khoina khale. Adubu ngasi akoina leiriba India gi rupees 2000 jiga kariguma lam amagi 640 crore mane haita akoi mayam soidna lam adu kari lamno haibadu khangiyongani. Mayam kari lam amda male. Akoi gi Asia leiriba atopa country sing China, Australia, Myanmar gumba oiramgadra. Natte. Adu taga de khoina khalaje mu Africa gi khoi lairaba country sing am leina tai adu African country oiramgadra khoi myamna khwai sathi ren khaliba Uganda gumba Congo gumba adu malam adu oiramgadra natti adu mu yengse khoi European na mu yengse European da khoi France Spain Portugal leiba sing ji mu yawo jala no asya jo khoi asmai na di phangmangam Abde mu khoi yengje American lomda na khoi South American lomda leibra na al South American lomda khoi US Brazil mu khoi singa sidi yamna economy da phaba adu malam mu oigre adu mu khoi ge mana ro adu mu yengje Colombia da oibya bra Colombia je khoi yamna sathiba lamne na khoi ni taki madu sunatti yes akhoi masai da gi haiba lamsi Venezuela haiba lamaje lamasida India gi rupees 2000 jiga Makogi currency 640 crore ga managani. Aina akogi lam asida asigumba akogi yamna currency yamna value yam low in laibasigi ma khangna bagidamakt kari dagi oraki edu khangna bagidamakt akogi magi political history makak akoi samlamsi 1811 phawa akogi Spain na rule toramba aduma country amakhagni. Mani country si Caribbean sigi nakanda laibna akogi natural resorts island ga ama fazaraba mayamna yengbada pukning huraba kyamrum lei masida sunatana khona Venezuela palak matam da mayam soidana maki akogi masak fazaba leiba adum lam ma soida ubirangani ba mamdi lamjidagi akogi 7 Miss Universe 6 Miss World titles amade akogi 8 Miss International winners plus 2 Miss Earth winners namdam sidagi puthokre ana khona model asuki mate yamna khogi beautiful khogi masak fazaraba adagi amamda khoi international gi world gi khwai top 4 pageant contest ta mokhoina masing khwai dagi yamna win toba ngamiba asida ma yamna khalle Venezuela yamna fazaba lam amanina tasengna masu Venezuela yamna natural gi mahausa gi ba fazaraba jaga kya lei maming wena palabada Angel Falls 979 meter wangba world gi second highest waterfall ni Angel Falls asuma kyamrum su laiba amadi lamdu laiba mi khujimaksu yamna harawta yamna nungaina amadi yamna mabuk mapau phana laiba miyoy ngakta oiramme hojiti oidre masini khenari baje ado masi kamain tawdna asuk yamna khugi nungai ya phana the natural resource kyam su laiba mahausa gi phajaba kyamum su laiba asida khoi hojiki currency si asuki matik value down oribano haibse khoi naina se madra akhoi gi madulam da akhoi gi lupa amajina makhoi gi currency bolivar haije bolivar ji currency 31897 ji mane aduna akhoi paisa ji aduki matik value yam da bana maram oiduna kai handona chaam thakna bagi paisa piba da ka ta baje khoi bag om da piba da ka ta re bag om da purga adagi ban akhoi Lamamada lamamada travel to mati ma jaga dina jaga amda khoi chatpa asina chengba sigi short distance amji khoi small fair ne na khoi na khanba ya bu jaga sida bukta almost mogi currency to adoki matik value the name gi barina khoi na bag ta puraga pi bagi adumba dakar matai aduga masigi lamdam sita yam ngakpa mana akhoi gi petrol liter masi akhoi swai da lupa chama pire lupa cham thara pire na khoi na wanari base lamdadi petrol liter amada lupa makhai chang da pi ana khoi lupa chamagi han ta gre tha amani thau ya bugi aduma quantity petrol phang ne adu kamaina moji petrol sa no khong ino heta gadi ta singna Venezuela haibalam ji world gi khwai dagi highest oil reserve leiba aduma country amani mayam Saudi romda khoina khale Saudi romda na hena Arab lomda khoi gi thau ji khwai dagi yamna puthok amgani traga khwai dagi hena leiramgani na madu asengna makti Venezuela na makhoi dagi shomu hele India phawba
ꯑꯩꯈꯣꯏꯒꯤ ꯑꯣꯏꯜ ꯂꯧꯕꯁꯤ ꯑꯩꯈꯣꯏ ꯚꯦꯅꯦꯖꯨꯂꯥꯗꯒꯤ ꯑꯌꯥꯝꯕ ꯂꯧꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯑꯦ ꯍꯥꯏꯕ ꯀꯌꯥꯃꯨꯛꯀꯤ ꯁꯣꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ 50 lakh ꯄꯤꯄꯜ ꯍꯦꯟꯕꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯂꯝ ꯚꯦꯅꯦꯖꯨꯂꯥ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯊꯪꯅꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯀꯣꯂꯝꯕꯤꯌꯥ ꯑꯗꯩ ꯑꯇꯣꯞꯄ ꯇꯔꯀꯤ ꯍꯥꯏꯔꯤꯕ ꯅꯥꯏꯕꯔꯤꯡ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯟꯈ꯭ꯔꯦ ꯃꯣꯏ ꯍꯤꯡꯕꯗꯨ ꯋꯥꯔꯛꯄꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯐꯠꯇ꯭ꯔꯦ ꯀ꯭ꯔꯥꯏꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯦ ꯑꯗꯨꯅ ꯍꯤꯡꯕꯗ ꯂꯩꯕ ꯌꯥꯕ ꯂꯩꯍꯩꯕ ꯂꯝ ꯑꯗꯨ ꯑꯣꯏꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤ ꯑꯃꯈꯛ ꯑꯩꯈꯣꯏ ꯁꯝꯂꯞꯅ ꯌꯦꯡꯖꯦꯕ हुगो चावेज हाइब नुपासिना वेनेजुला की प्रेसिडेंट होइना 1999 दगी 2013 फाउ ओइरमे अदो महाकना ओइरिङै मतमनदी मयामना मासे ख्वाइदगी फबा हुई पॉलिटिशियन सिंग द ख्वाइदगी मयामना पामबा ख्वाइदगी फबा नेना खनबा अदुम पॉलिटिकल प्रेसिडेंट अमा हाइतारगदी हुगो चावेज निना सोइदरमगनी अदो महाकसी 2013 न लैखिद्र मतुंगदा मागी राइट हैंड निकोलस मुदारो है नुपासिना अमुक प्रेसिडेंट ओइरे अदो मान ओइरप कानदे मयामना अखोगी प्रेसिडेंट अमदा पिरम वाखलोन अदु पूरा ओना तैनग्रे हाइतारे खोई निकोलस मुदारो जे खोई मयामना ख्वाइदे यादबा ख्वाइदे कानदे न खनबा अदु मंगसिकी पॉलिटिकल खोगी प्रेसिडेंट मयाम सिंग मनुंग सिदा अमुक ख्वाइदे या मयामना यादबा ख्वाइदे मयामना हाइनदबा प्रेसिडेंट हाइतागदी निकोलस मुदारो सोइना ओइगनी अदुना अखोगी पॉलिटिकल अखोगी सिस्टम जिदा मोगी हुगो चावेज ना पालिङै अमदी निकोलस मुदारो ना पालिङै कंट्रास्ट ओइबा सिंबा सिनारियो सिदगी ngasiदी वेनेजुला जी ख्वाइदगी लाइरबा कंट्री म ओइरखरेब अदु मसी कमाइना ओइरे इनो हाय मतमदा तसिंगना अखोगी वेनेजुला की मखोगी मेन इनकम मखोगी मेन एक्सपोर्ट तगी लाक इनकम सिंग जी एक्सपोर्ट की इनकम सिंग जी अखोगी ऑयल न ओइ मखोगी ऑयल रिजर्व से अदुगी मतिक लैबना मरम ओइदना अखोगी लमसिदगी वर्ल्ड वार 1 अमसुंग वर्ल्ड वार 2 दा अदुगी मतिक ऑयल सप्लाई तोथोप ngam अदुना पैसासी यामना फंगबना मरम ओइखिदना लम अदु अखोई मतम अमदा यामना पैसा पाइबा लम अम ओइरमे पैसा पायनबगी मतुंगिना कमाइन तौरके हम मतमदा हुगो चावेजना प्रेसिडेंट ओइरपदा मतांग असिददी माना मागी प्रजा सिंगसी अदुगी मतिक माना नुंगायन थमनिंग मागी इलेक्शन दा मागी कैंपेन दा माना कई हाइगे हम मतमदा मी अखोगी गवर्नमेंट जॉब तो लोय पीगनी ना मान लाउथोय अदु माना इलेक्शन कार मतुंग दजु माना मागी प्रॉमिस टू कीप तौबो ओइना अखोगी प्राइवेट कंपनी सिंग दा तौरम थबक तौरम मियो सिंग अमदी अखोगी लेरम प्राइवेट कंपनी सिंग जो अखोगी गवर्नमेंट सेक्टर लोय ओनथोय अदु गवर्नमेंट सेक्टर ओनथोबनि नगासागी मियो सिंग प्राइवेट सेक्टर तौरम मी सिंग जो गवर्नमेंट जॉब अमा लोयना फंगमु सब मानरे अदो पैसा माना जो खले अखोगी हुगो चावेज जो खले कई खनगे मतमदा अस आइगी लमदा असुक यामना थाव योनबदगी फंगइबा पैसा मयाम जिबु मयामना पिथो लोरे अदुना मखोगी सिस्टम दो अदुकी मतिक नुमाइना अखोगी थाव दो योमना पैसा मयाम फंगमना दुनम चलाय कांदा लोइना मक हिंगबदा यामना लाइहनबा अदुम कंट्री म ओइरम अदा पैसा जी गवर्नमेंट जॉब अदु पैसा गवर्नमेंट जॉब पीदिदजु अखोगी यामना वांगना पीयो वांगना पीबना मरम ओइदना अखोगी मियोय मी सिंगसे प्राइवेट सेक्टर हांगबो वखलों खने अदा कोई गवर्नमेंट जॉब तो लोइनो पीरे गवर्नमेंट फ्री द होम युम जु पीरे अदगी थाव फंगे थाव गे मन सुंगेन हेंगत्रे हाइबदि गसाई थाव गे मन दो अखोगी वर्ल्ड मार्केट ता अखोगी हेंग राइज तौतागसु गवर्नमेंट ना पैसा दोगी मतिक लैबनिना मखोइना सब्सिडी पीर कांदा मयाम सिदा होंगना फंगलेबा अदा मखोगी 1 लीटर पेट्रोल जी अखोगी प्रजाम लई मतमदा 0.02 US डॉलर का माने अदु मसे को इंडियन रुपी दा कन्वर्ट तौतागदी रुपीस 1.47 पर लीटर ने अदुगा अतोप मरक सिदा कोई लेमहोवा दरकार ताब बे पैसा दुना अखोई गवर्नमेंट सिना सब्सिडाइज तौरकांदा पिथोखरे अदा ngसागी मयाम जदा खले हुगो चावेज सि पुरा लाइनेना मयामना माजे लाइदो सोनरे पुनामक सि फ्री द पी अरे पोट अपा पोट फुदिमकसु पेदु पीरे तोलो बारे दमा चाउ पीरेना अदुबु 2013 दा हुगो चावेज सिगरे अददि मयामनि सोनबा होरे अया खोई ईश्वर सिगरे अखोई कई ओइ हौदिनोना लोइनो फ्री द पिरमनि गो गायना मै सोनबा होरे अदु 2015 असिददि खोई यामना चाउ मोइदा टर्निंग पॉइंट अम लाखरे
2015 ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯃꯥꯔꯀꯦꯠꯇ ꯑꯣꯏꯜ ꯄ꯭ꯔꯥꯏꯁꯁꯤ ꯀ꯭ꯔꯦꯁ ꯇꯧꯔꯦ ꯀ꯭ꯔꯦꯁ ꯇꯧꯔꯛꯄꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯏꯟꯀꯝ ꯑꯣꯏꯔꯤꯕ ꯊꯥꯎꯒꯤ ꯑꯦꯛꯁꯄꯣꯔꯠꯀꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯑꯃ ꯊꯣꯛꯈ꯭ꯔꯦꯕ ꯑꯀꯥꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯥꯏꯕ ꯄꯤꯔꯦ ꯃꯗꯨꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯚꯦꯅꯦꯖꯨꯂꯥꯁꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯒ ꯄꯨꯔꯥ ꯑꯣꯄꯣꯖꯤꯠ ꯑꯣꯏꯔꯕ ꯃꯑꯣꯡ ꯑꯃꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯆꯦꯟꯖ ꯇꯧꯔꯛꯈ꯭ꯔꯦ ꯑꯗꯣ ꯃꯈꯣꯏ ꯁꯤꯗ ꯃꯈꯣꯏ ꯁꯣꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯜ ꯀ꯭ꯔꯥꯁ ꯇꯧꯔꯛꯄꯗꯨ ꯈꯛꯇꯅꯗꯤ ꯅꯠꯇꯦꯕ ꯃꯈꯣꯏ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯅ ꯃꯤꯁꯃꯦꯅꯦꯖꯃꯦꯟ ꯇꯧꯕ ꯒꯣꯔꯃꯦꯟꯠꯀꯤ ꯃꯤꯁꯃꯦꯅꯦꯖꯃꯦꯟ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯤꯉꯩꯗꯨꯗ ꯃꯈꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯁꯦꯛꯇꯔ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯁꯦꯛꯇꯔꯁꯤꯡꯗ ꯃꯈꯣꯏ ꯏꯟꯚꯦꯁ ꯇꯧꯔꯝꯕ ꯌꯥꯕꯗꯨ ꯇꯧꯔꯝꯗꯦꯕ ꯑꯗ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯖꯦꯅꯔꯦꯠ ꯇꯧꯒꯗꯕ ꯁꯦꯛꯇꯔꯁꯤꯡꯗꯨꯗ ꯃꯈꯣꯏꯅ ꯄꯩꯁꯥ ꯑꯃ ꯊꯥꯗꯔꯝꯗꯕꯅꯤꯅ ꯃꯈꯣꯏ ꯑꯣꯏꯜꯗꯨ ꯊꯥꯎꯗꯨꯒꯤ ꯃꯃꯜ ꯍꯟꯊꯔꯛꯄ ꯃꯇꯝꯗ ꯑꯣꯏꯜꯗꯨ ꯄ꯭ꯔꯥꯏꯁ ꯀ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯒꯤ ꯊꯥꯎ ꯁꯨꯡꯕꯗ ꯊꯥꯎ ꯔꯤꯖꯥꯔቭ ꯑꯗꯨꯝ ꯂꯩꯔꯦ ꯑꯗ ꯊꯥꯎ ꯁꯨꯡꯕꯗ ꯆꯪꯉꯤꯕ ꯃꯦꯁꯤꯅꯔꯤꯁꯤꯡꯗꯨꯁꯨ ꯗꯦꯕꯂꯞ ꯇꯧꯔꯝꯃꯒ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯣꯏꯜꯁꯤꯡꯗꯨ ꯃꯃꯜ ꯇꯥꯔꯒꯁꯨ ꯍꯦꯟꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯌꯥꯅꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨꯐꯥꯎ ꯇꯧꯔꯝꯗꯕꯤꯅꯦꯕ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯤꯅ ꯇꯧꯔꯝꯃꯤꯁꯦ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯈ꯭ರೆ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯇꯣꯂꯣꯞ ꯄꯤꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯣ ꯅꯤꯀꯣꯂꯥꯁ ꯃꯣꯗꯥꯔꯣꯁꯤꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯔꯛꯂꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯀꯔꯤ ꯑꯣꯔꯗꯔ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯦꯟꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯤꯟ ꯇꯧꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯗꯔꯀꯥꯔ ꯇꯥꯔꯤꯕꯗꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯃꯥꯔꯀꯦꯠꯇ ꯃꯣꯏꯒꯤ ꯕꯣꯂꯤꯚꯥꯔꯒꯤ ꯄꯩꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯦꯂꯨ ꯍꯟꯊꯈ꯭ꯔꯕꯅꯤꯅ ꯄꯩꯁꯥ ꯍꯦꯟꯅ ꯄ꯭ꯔꯤꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨ ꯉꯝꯅꯕ ꯃꯇꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯅꯕ ꯍꯣꯠꯅꯕ ꯑꯃ ꯇꯧꯔꯛꯑꯦꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯁꯨꯝ ꯍꯟꯊꯈ꯭ꯔꯦꯕ ꯑꯗꯣ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯟꯖ ꯇꯧꯕꯒꯤ ꯆꯥꯡ ꯐ꯭ꯂꯛꯆꯨꯌꯦꯁꯟ ꯂꯩꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯑꯩꯅ ꯂꯨꯄꯥ 1,000 ꯄꯤꯔꯝꯕ ꯄꯣꯠꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇꯣ ꯃꯣꯏꯒꯤ ꯕꯣꯂꯤꯚꯥꯔꯗ ꯂꯨꯄꯥ 2,000 ꯌꯧꯗꯣꯏꯅꯦꯕ ꯑꯗꯨ ꯅꯣꯡꯃꯗꯗꯤ ꯐꯤꯛꯁ ꯑꯃꯠꯇ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯇꯦꯛ ꯊꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯣꯠ ꯑꯃꯗ ꯑꯗꯨ ꯉꯝꯗ꯭ꯔꯒꯅ ꯃꯌꯥꯝꯁꯦ ꯂꯩꯕꯗꯨ ꯌꯥꯝ ꯋꯥꯁꯜꯂꯛꯑꯦꯕ ꯂꯩꯕꯅꯤ ꯑꯩꯉꯣꯟꯗ ꯁꯄꯣꯁ ꯂꯨꯄꯥ 5,000 ꯂꯩꯔꯝꯕꯗꯨ ꯚꯦꯂ꯭ꯌꯨꯗ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯂꯨꯄꯥ 2,000ꯒꯤ ꯚꯦꯂ꯭ꯌꯨ ꯑꯃ ꯍꯟꯊꯈꯤꯗꯣꯏꯅꯤ 2,000ꯒ ꯃꯥꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯚꯦꯂ꯭ꯌꯨꯗꯨ ꯌꯥꯝꯅ ꯍꯟꯊꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯛꯆꯨꯌꯦꯁꯟ ꯂꯩꯕ ꯂꯝꯁꯤꯗꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯍꯤꯡꯕ ꯉꯝꯅꯔꯛꯇꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯒꯣꯔꯃꯦꯟꯅꯁꯨ ꯄꯣꯂꯤꯁꯤ ꯑꯃ ꯍꯧꯗꯣꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕꯣꯂꯤꯚꯥꯔꯒꯤ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯛꯁ ꯔꯦꯠ ꯂꯩꯒꯗꯕ ꯑꯩꯈꯣꯏꯒꯤ ꯗꯣꯂꯔꯒꯨꯝꯕꯗ ꯀꯟꯚꯔꯠ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯑꯗꯣ ꯃꯁꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯁꯄꯣꯁ ꯂꯨꯄꯥ 1,000 ꯃꯣꯏꯒꯤ ꯕꯣꯂꯤꯚꯥꯔ 1,000ꯁꯤꯒ ꯗꯣꯂꯔ ꯑꯃꯒ ꯃꯥꯟꯅꯔꯦꯅ ꯈꯜꯂꯁꯤ ꯑꯗꯣ ꯗꯣꯂꯔ ꯑꯃꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯣꯏꯒꯤ ꯂꯝꯗꯨꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯂꯧꯔꯨꯕ ꯅꯠꯇ꯭ꯔꯒ ꯀꯔꯦꯟꯁꯤ ꯀꯟꯚꯔꯠ ꯇꯧꯔꯨꯕ ꯍꯥꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯇꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗꯒꯤ ꯏꯀꯣꯅꯣꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯍꯧꯅꯔꯛꯑꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ 50 ꯂꯥꯈ ꯄꯤꯄꯜ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑ ꯆꯠꯅꯔꯦ ꯑꯇꯣꯞꯄ ꯊꯪꯅꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯩꯈꯣꯏ ꯀꯂꯝꯕꯤꯌꯥꯗ ꯑꯣꯜꯃꯣꯁ 50% ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤ ꯑꯗꯩ ꯀꯦꯅꯦꯗꯥ ꯇꯔꯀꯤ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯂꯥꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯆꯥꯅ ꯊꯛꯅꯕꯗ ꯌꯦꯡꯉꯨꯔꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯄ ꯂꯝ ꯑꯃ ꯑꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ 3 ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯆꯥꯅꯕꯒꯤ ꯐꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯥꯌꯣꯛꯅꯩꯌꯦꯕ ꯑꯗꯣ ꯃꯥꯜ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯀꯌꯥ ꯑꯃꯗ ꯊꯣꯛꯑꯦ ꯃꯌꯥꯝ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯁꯥ ꯉꯥ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯔꯒ ꯆꯥꯕꯒꯤ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯏꯌꯦꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯥꯅꯕ ꯈꯛꯀꯤꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯗꯁꯨ ꯃꯈꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯑꯦ ꯉꯁꯤꯗꯤ ꯑꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯩꯁా ꯄꯥꯏꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯚꯦꯅꯦꯖꯨꯂꯥꯗ ꯂꯩꯅꯤꯡꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯐꯪꯉꯤꯕ ꯍꯤꯗꯥꯛꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯗ ꯐꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯅꯤꯗꯁꯀꯤ 50% ꯃꯦꯗꯤꯁꯤꯟꯗꯤ ꯃꯈꯣꯏꯒꯤ ꯂꯝꯗ ꯐꯪꯗꯦꯕ ꯑꯗ ꯑꯩ ꯏꯁꯥꯃꯛ ꯌꯥꯝꯅ ꯂꯨꯕ ꯀꯦꯁ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯄꯩꯁꯥ ꯐꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯂꯩꯒꯦ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯂꯝꯗꯨꯗ ꯐꯪꯗꯕꯅꯤꯅ ꯃꯈꯣꯏ ꯑꯗꯨ ꯂꯝꯗꯨꯗ ꯂꯩꯕ ꯉꯝꯃꯛꯇꯕꯅꯦꯕ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯪꯅꯔꯤ ꯀꯣꯚꯤꯗꯀꯤ ꯀꯦꯁ ꯂꯥꯛꯑꯦ ꯃꯈꯣꯏꯒꯤ ꯚꯦꯅꯦꯖꯨꯂꯥꯗꯁꯨ ꯀꯣꯚꯤꯗꯀꯤ ꯀꯦꯁ ꯑꯗꯨꯝ ꯔꯥꯏꯁ ꯇꯧꯏ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯕꯗ ꯌꯥꯝ ꯊ꯭ꯔꯦꯇꯅꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯝꯗꯨ ꯊꯥꯗꯣꯛꯑꯒ ꯆꯦꯟꯕ ꯇꯥꯔꯛꯄꯅꯦꯕ
ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯇꯥꯔꯛꯄꯁꯤꯅ ꯏꯕꯤꯜ ꯃꯌꯥꯝ ꯊꯣꯛꯂꯛꯅꯕ ꯑꯗꯨꯒꯨꯝꯕ ꯃꯔꯝ ꯑꯃꯅꯦꯅ ꯑꯗꯨ ꯃꯌꯥꯝꯗꯨ ꯂꯩꯇ ꯂꯥꯏꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯨ ꯂꯥꯛꯑꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯚꯦꯅꯦꯖꯨꯂꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯐ꯭ꯂꯥꯏꯠꯇꯒꯤ ꯀꯨꯝꯊꯔꯛꯄꯗ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯇꯝꯕ ꯉꯝꯗ꯭ꯔꯦꯕ ꯃꯐꯝ ꯑꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯃꯤꯅ ꯃꯤ ꯆꯥꯏ ꯀꯥꯏꯁꯦ ꯍꯥꯏꯕ ꯌꯥꯔꯤꯁꯦ ꯇꯁꯦꯡꯅꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯚꯦꯅꯦꯖꯨꯂꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯛ ꯆꯠꯄꯒ ꯃꯤꯁꯦ ꯂꯝꯕꯤꯗ ꯍꯥꯠꯇꯣꯛꯑꯝꯕ ꯑꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯀꯦꯁ ꯃꯌꯥꯝ ꯑꯃꯅꯤ ꯃꯤ ꯑꯃꯁꯦ ꯍꯦꯛ ꯊꯦꯡꯅꯕ ꯀꯥꯟꯗ ꯅꯥꯀꯟ ꯆꯪꯉꯒ ꯊꯥꯅ ꯊꯤꯜꯂ ꯑꯗꯨꯝ ꯍꯥꯠꯇꯣꯛꯄꯒ ꯑꯗꯨꯃꯥꯏꯅꯕꯨ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯇꯥꯔꯤꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯑꯩꯈꯣꯏ ꯋꯥꯍꯩꯗ ꯍꯥꯏꯕꯗ ꯌꯥꯝ ꯂꯥꯏꯕ ꯃꯥꯟꯗ꯭ꯔꯥ ꯁꯨꯃꯥꯏꯅꯃꯛ ꯂꯥꯛꯑꯦꯕ ꯃꯣꯏ ꯚꯦꯅꯦꯖꯨꯂꯥꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯒꯤ ꯁꯤꯅꯥꯔꯤꯑꯣꯁꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯦꯅꯦꯖꯨꯂꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯦ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯒꯁꯨ ꯂꯝꯗꯨꯗ ꯃꯌꯥꯝꯅ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯇ꯭ꯔꯦ ꯑꯃꯁꯨꯡ ꯂꯝꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯂꯝꯗꯨ ꯂꯩꯅꯤꯡꯕꯒꯤ ꯑꯁꯥ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯅꯍꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯚꯦꯅꯦꯖꯨꯂꯥꯁꯤ ꯃꯤꯁ ꯋꯥꯔꯜ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯊꯣꯛꯈꯤꯕ ꯂꯝꯅꯤ ꯃꯈꯣꯏꯗ ꯂꯩꯕ ꯅꯨꯄꯤꯈꯩꯗꯣ ꯌꯥꯝ ꯐꯖꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯂꯝꯗꯨꯗ ꯀꯣꯏꯔꯨꯒꯦ ꯆꯠꯂꯨꯒꯦ ꯀꯥꯏꯅ ꯈꯟꯕ ꯂꯩꯔꯝꯃꯒꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯊꯥꯗꯣꯛꯄꯤꯔꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯁꯨꯏꯁꯥꯏꯠ ꯇꯧꯕꯒ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯌꯦꯡꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯉꯁꯤ ꯌꯥꯝꯅ ꯐꯖꯔꯝꯕ ꯚꯦꯅꯦꯖꯨꯂꯥ ꯑꯃ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯄꯤꯖꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯦ ꯃꯗꯨꯗꯤ ꯀꯔꯤꯗ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯌꯦꯡꯉꯨꯅꯦ ꯒꯣꯔꯃꯦꯟꯇꯨꯒꯤ ꯂꯩꯔꯝꯕ ꯏꯟꯀꯝ ꯃꯌꯥꯝꯁꯤ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯗ ꯐ꯭ꯔꯤꯗ ꯄꯤꯔꯦꯅ ꯍꯔꯥꯎꯔꯤꯉꯩꯗ ꯁꯣꯝꯗꯗꯤ ꯀꯩꯗꯧꯔꯦ ꯒꯣꯔꯃꯦꯟꯇ ꯂꯩꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨꯗꯤ ꯁꯨꯝ ꯁꯤꯖꯤꯟꯅꯊꯣꯛꯈꯤ ꯑꯗꯒꯤ ꯒꯣꯔꯃꯦꯟꯇꯨꯅꯁꯨ ꯃꯥꯒꯤ ꯔꯤꯁꯣꯔꯁ ꯌꯥꯝ ꯂꯩꯔꯤꯀꯥꯟꯗꯗꯤ ꯐꯩꯌꯦꯕ ꯑꯗꯨꯕꯨ ꯔꯤꯁꯣꯔꯁ ꯂꯩꯔꯛꯇꯕ ꯃꯇꯝꯗꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯗꯁꯨ ꯌꯦꯡꯁꯦ ꯃꯈꯣꯏꯅ ꯐ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯄꯤꯖꯔꯤ ꯐ꯭ꯔꯤꯗ ꯃꯦꯗꯤꯁꯤꯟ ꯄꯤꯔꯤ ꯐ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯁꯄꯣꯁ ꯏꯖꯨꯀꯦꯁꯟ ꯄꯤꯔꯦ ꯐ꯭ꯔꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯄꯤꯔꯦꯅ ꯍꯔꯥꯎꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏꯁꯨ ꯁꯝ ꯂꯤꯃꯤꯠ ꯈꯔꯗꯗꯤ ꯃꯈꯣꯏꯁꯨ ꯄꯤꯕ ꯉꯝꯃꯦꯕ ꯕꯠ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯇꯥꯔꯗꯤ ꯃꯣꯏꯁꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯚꯣꯠ ꯐꯪꯅꯤꯡꯕꯅꯤꯅ ꯀꯥꯗ ꯌꯥꯗꯕꯅꯤ나 ꯃꯈꯣꯏꯁꯦ ꯑꯦꯅꯤ ꯎꯄꯥꯏ ꯌꯦꯡꯉꯛꯄ ꯇꯥꯕꯅꯦ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯀꯩꯗꯧꯔꯦ ꯇꯦꯛꯁ ꯃꯌꯥꯝ ꯂꯧꯕ ꯍꯧꯔꯛꯑꯦ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯇꯦꯛꯁ ꯃꯌꯥꯝ ꯂꯧꯕ ꯅꯠꯇꯅ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯦ ꯉꯁꯥꯏꯒꯤ ꯚꯦꯅꯦꯖꯨꯂꯥꯗ ꯇꯧꯈꯤꯕ ꯏꯀꯣꯅꯣꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏ ꯍꯥꯏꯕꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ तसेंगना फ्रीदा अखोइना अमता हायरगुमजिरा हाइबदि नते तसेंगनमक दरकार ताबा मिदुगिदि यस मुगी गवर्नमेंट येंगिमन थोइ अदुगिदि अखोइना कैसु अदुगिदि खनम थोकते हाइतार अदुबु अखोइना उजै सिदजिदि मयामगि दुम ओरंगनि हंतकि चेंग येनबदा फावदा ngasi चेंग येलिबा सोसाइटी जिदा अखोइगि चेंग लौरिजि लेकाय अमदा दु येंगो थासागी हाना थबक तौबा पैसा पायरगा लेजबा इमुंग मनुंग अदि चेंग नुंग याम लेजबा इमुंग फावदा चेंग अदु अदुम लौवेबा फ्री ने बाहायद हवाई चेंवाई येमता फ्री ने बाहायदि अदुम लौसल्ले हाइतार तसेंगना मंगोंदा माना लेबा ngamdabra हायदि मा दु पैसा यामना थोपा इमुंग अमनेबा अदा सिगुमा मी क्या am लेतादि अखोइ गवर्नमेंट जे हेना प्रेशर लाएबा प्रेशर लाको मीन्स मी 10 दा पीगदबा चांग दु मी 100 गी अखोइ डिमांड तो खलतादि मदुम या दु थुंगनबा होनाबदा गवर्नमेंट सु अंगम उपाय यें ताम अदन सांगवा सागप अखोइ लेबाकि सेमा सागपदा चाखटकदबा पोटसिन थादगदा पैसा दु अखोइ फ्री दा पिथोकनबाना सर्कुलेट तवर लगी तागदि अखोइ इकोनॉमी सु नोंग नत्रगा नोंगति सुय सुजना फेल ओइरकनिबा अदना हाइरिबा पोटसि ओइदनबगिदमक्ता अखोइ ngasi lairo mayam su ngasi india gi lairo mayam popular khoi people mayam su manipur gi praja mayam su akhoi gi lai riba sarkar sida free da demand to free da piyo haibu gi demand to riba sing asi gi wakhalon asi khoi khara khantha chumme nai thamjage ka ta potu di isana tan ngamba adum habit ama semgal aje haibu ne khoi na ngasi gi message ona bijaning ji ada khoi na hana tan ngam ta ga su tan ngam na ba akhoi wakhalon da ahong ba ma awon ma khoi पुरक लसेबा अदु पुरक लब खाना दा खुगी लम जाखटपा हेना मरा चेटपा लैब नुंगाइबा लम अम ओइबा ngam kadune मसिगा मैरेना आई मयाम दा वारी अम खक लिजगे मसि मेसेज पुबा अदु म वारी मनि अदु मयाम पुनिंग चंगना ताबियु मरुप अनि खक लेरमे मरुप अनि सियाम न खुगी लुना तिना मरुप अनि खकनि अदु मखोगी मखोइना नोमा मंदिर अमदा
laisang amada sengraba laisang amada khoi lai khurma chali adama khoi gi apa apa board ni roge na khoi ni ba chachabani taseng na mausu hai ba laisang adu ki matik mayam thajaba laisang ama oibana makhoi na khale akhoi na ngasi ni gadriba akhoi gi apa ma je soidana phangani na ada hana marupsina kari hana ni ramge ha matam da mahana ni ramme sumaina ai handaki life se ai am pendre adu mathang ma pokta di ishwar ai haibasi nungti paisa thokpa ngamba pung khudingi paisa tan ngamba aduma misak ama oijagi na man lai da niram ne adagi phangi monda so lai da monda bor pina phangjaru na adagi nga thagi ani shubu mana buduna kari niram ge ha matanda ishwar handaki di aina thokjari paisa se ai sagi di kona na hingma ngamkhre adubu ai mathangi ma pokta di ai si akhoi mayam gi seba to ngamba ai gi khota paisa aduki matik leiba haita gadi aina leiba tuna mayam su yen thokpa ngamba mayam su mateng pang ngamba adu bo hui chang dai paisa payo misak ama o henbiu haina mana bor ni na mada su ishwaruna mangonda bor pibire phangjaro na adai mathang ma pokta kamaina kari ora ke hamtanda masai ahan ba mana ba pung khujingi paisa tholu adai nuti paisa phangalu haibuna paduna kari oina polo ke hamtan madu beggar oina poe lairam khoi chakni ba ma haitare lambi pa na phamaga plate am pairaga paisa ni ba adu ma kai dawre dodi man uti paisa thoe pung khuding ara ko mi mana amana traga amana dum paisa mongai ba gi plate da hapiram ga ma je pung khuding paisa thokpa nuti paisa thokko misak am oire adu ga ngasai ani jumwa na ba mayam da khoi paisa pai ba ngamba paisa mayam pi ngamba o hen bi ha ba paduna maji mayam gi seba to ngamba adagi mayam gi thawak taw ngamba atum achaw misak ama oiduna lamdugi khwatli paisa pa misak ama oiramme ada punama sikai de la khenari bi sikai no hatadi akhoi gi wakhalon je isa ga tangi khan moi ta ga di akhoi chakhot pa ngamoi ba adno khoi chakhot pa hena paisa pa misak ama oiga tadi mayam gi kai do bu yage mayam da ka ta bi sikai no mayam service piba ngamba aduma misak ama oiba ngam ta ga di ai haibasi isaje akoi paisa paiba misak ama soidana oiba ngamgani haibase inga sigi video sida mayamda message amoina thamjage adu matang asilo silapoina ngasigi video sida mayamna yengbada khwaidagi kanai na khanba khwaidagi nuai na khani potu karino do thambiro akoi ngasai haijakhiba Venezuela gi model sing adubu yengbada nuai bra natragana aina ngasi bijare message asida taabada mayamna wakhalo sing oiduna masigi video sita sina kanai na khanbi bra habdu comment da soidana iraga bibiro aduga ngasigi video sida pire message si miyoi kya amadasu yauhanba ngamnabagi damakta video sibu yengbiraba singna soidana maki share tawbiramu amadi video semjariba timbu puning thawgat biboina subscribe button asida sungoi soidana nambiramu ngasigi di mayam matang asilo sinjare mathangi video amu mayam ngai minarasi